ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯗꯅꯕ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ MLA RK ꯏꯃꯣꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯁꯨꯡ DM ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯄ꯭ꯂꯥꯁꯇꯤꯛ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ खुरुमजरी STV पाव मीटिंग ताबीरबसिंगबु तराम नोकचरी पाव संदोना पिजरी मियामना नेशनल हाईवेदा अकीबा याउदना चथोक चसिन तौबदा अथिंगबा पीदनबा गवर्नरदा तक्सिनबदा थबक्ता ओंथोकनी हाइबगे थाजबा पिरकले हाइना MLA RK इमोना ngasi GP Women College OBC Girl Hostel हांगदोकपगी थौरमदा हाइख्रे। MLA ना मखा तारादुना नेशनल हाईवेदा फ्री मूवमेंट तौनबा होटनबदा माय पाखिद्रबसु मखा ताना मियामना अकीबा याउदना चथोक चसिन तौबदा अथिंगबा पीदनबा वाफम याउना मरु ओइबा वाफम खरा गवर्नरदा तक्सिनबदा थबक्ता ओंथोकनी हाइना थाजबा पिरकपदी लेरे हाइरी। मणिपुरदा अमुक हन्ना पॉपुलर गवर्नमेंट अमा हलकहन्नबा हाइबसी रूलिंग ऑपोजिशन अमसुंग मियामगी अपाम्बा ओइगनी खली। हंदक सलाई तरेट की फिरल खोंगोइनबा अदु यानिंगदे मसीदा चेनबा मियोइसिंग फागतपगा लोइनना मरालगी मतुंग इना चैराक पीनबा गवर्नरदा तक्सिनबा लेख्रे हाइखी। अखोई खुदमक्की लेरिबा ऑल वेदर रूलिंग वगैरह ऑपोजिशन वगैरह पॉपुलर गवर्नमेंट सी आई वाखंदा लोइनम पाममगनी ने खाली प्रजा मयामसु पामब पोरमनी लाइबक थीबदगी मसी हुजिक लेरिबा अखोईगी PR सिना हुजिक केनो तौदुना लेरे अदो अखोई ngरang nahansu गवर्नर उनै अदुना यारिंगेदी अखोई लेरिबा पॉपुलर गवर्नमेंट सी खलकनबा लोइना अखोइना सर्टेन demands अखोइना मोइदा प्लेस तवी गवर्नर दा लाइक अखोइगी नेशनल हाईवे ममांगी तांग निपान दा हांगदोकनी इन तोरमबदो मदु ngamgidabado मदु फजना वारी सानरगा इन अ पीसफुल हांगदोकनबा होनबियो ना हारमी मोइना सु याम कन्ना मदुगिदुदा चंगजल्ली ना हाई अदुना कोइसु एक्सपेक्ट तवी थुना हांगदोकपिरकपा अदुगा मयाम सि चथोक चसिनदा एटलीस्ट केनु ओइदनबा नारांग नान वीडियो दसु अखोइगी फिरान के कादा मोइना स्ट्रेट तौरगा उतना खोतना नोंमैगा पायरगा केनु तौबसे मसी अखोइ यानिंगदे अदुना मसी गुम मीसे फागतपद नतना चिंगदा सस्पेंशन ऑफ ऑपरेशन लेबा ग्रुप सिंग मदुगुंबदगी इलीगल वेपन्स गुंबा लेरंबा खोटपा लेरंबा मयामसे मदु याम थुना फागतपियु गवर्नर नसु फाबा याबा फारे अदुगा तै केनु तौबो मयामसु फागनी हाइदना माइना शॉर्ट तौरई अदगी लेरिबा खुगी लाइगी कैकागी संगम कैका हांगदोकनबा मा लोइनमा सिल्ली हाइबगी अदुगुंबा शॉर्टिंग सी तौवी मखा ताबा खोइना पामबसी स्टेट सिदा खुगी लेबा गवर्नमेंट अमा हलकपा अदुगा स्टेट की प्रजा मयामगा तानरगा अदुगा सेंट्रल गवर्नमेंट का नेगोशिएट तौमिनरगा स्टेट सिदा पीसफुली मयाम पुन्ना लेमिनबा लोइना खुगी लेबा वेदर इट्स इलीगल इमिग्रेंट्स वेदर इट्स बॉर्डर फेंसिंग और FMR लेबा मयाम से खुना राइटफुली कोई वारी सानरगा अफबा पोरागा स्टेट सिदा अमोना शांति लेबा अदुगा लोइना IDP सिंग के कासी मफम चाना हंजनबा ngamnaba हाइदना अदुगुंबा मयामना खुना वारी सानजा। GP College की ऑडिटोरियम द घनप्रिया वुमेन्स कॉलेज इम्फाल धनमंजुरी यूनिवर्सिटी मणिपुरना सिंधुना मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट गवर्नमेंट ऑफ इंडिया की मखादा OBC गर्ल हॉस्टल हांगदोकपगी थौरम अदुदा GP वुमेन कॉलेज की प्रिंसिपल प्रोफेसर L राजेन वार्ड नंबर 7 की IMC कॉर्पोरेटर RK जितेन वार्ड नंबर 10 की IMC कॉर्पोरेटर सलाम तिकेन वार्ड नंबर 24 की IMC कॉर्पोरेटर G बिनो वार्ड नंबर 3 की IMC कॉर्पोरेटर हैसनुतु चंद्रा अमसुंग वार्ड नंबर 4 की L अरुण कुमार सु सरुक याखी। MLA RK इमोना OBC माइनॉरिटी SC न चिंगबा अरापा मफमदगी लाक्तुना लाइरिक तमलिबा महिरोइसिंगदा मखोइना थेंगनरिबा खुदोंग चादबा असि कोखन्नबा पांदमदा OBC गर्ल हॉस्टल असि हांगदोकपनी हाइखी। अखोइगी मेन ऑब्जेक्टिव ती अखोइना मसी प्रपोज तौगिबसे अलापदि लाकवा आंगांसिंग छात्रसिंगसी रेंटल दा अदगिदि भारादा याम लेबा यावबा अदुगी अखोइना सुम थेंगनगिबा मदु यारिंगेदी मसा मसागी स्कूल और कॉलेज की कैंपस सिंगदा लेहनबा ngamagadi हाइदना मदुगी एम एंड ऑब्जेक्टिव तने अखोइना मसीगिसे हौदोखिबसे अदुना मफम खुदिमक्ता मसीगुंबा लागदी अदुम थोइदोकपा याम कानाबा फंगदौ मालेना लौजे भारादा लेबै महत्ता सिदा लेरगदी हेना अदुगी खुदोंचाबा सिक्योरिटी अदगिदि पैसा नुक्सादा हंदबा आंगांसिंगी छात्रसिंगी अदुगा कॉलेज की अदगी मागी स्कूल की कैंपस सिंगदा डायरेक्ट लेजबा अटैच ओइबनिना मदुगी खुदोंचाबा कानाबा फंगदरा हाइदना मदुगी एम एंड ऑब्जेक्टिव दा होनबनी। DM कॉलेज की कैंपस प्लास्टिक फ्री जोन ओहनबा खोंगतांग लौखतपा होख्रे।
DM College of Commerce, Green Club, NSS, Yoga and IQSC na Directorate of Environment and Climate Change ka kusamnaduna campus asida plastic free zone ohelasi haina oza amadi mahairoi singna saruk yaduna khongchat ama chatpaga loinana campus asida lairamba plastic ki potlam sing khomjin tasin ba hokre. Bisnupur District ke Ngaikong Sifai Maning Laikai dagi Delhi gi Maharani Bagta laiduna thabak tawbani haibi nupi ama siduna lairamne hairi. Laikhidrabi nupi adudi Priya Lakshmi Devi Khangembam Apokpa Khangembam Jadumani kawi hairi. Matau karamna sikhibano haiba chapchaba khangba ngamdrabasu thodok adugi matangda phongba pawgi matung ena mahakna lairiba building adugi third floor dagi chongthaduna sibani haina Delhi police na di phongdokre hairi. Mangondagi suicide note su fangle haina paw asina makatari hairi. Koktrukta laiba National Sports University ke campus ta thabak suba yaubi Assamese nupi ama thauri yanduna siramle. Nungthil pung ama rom tabada laikhidrabi nupi asi thauri yanduna lairamba thengnarakpani hairi. Laikhidraba nupi adudi Assam ke Lal Charet Fanari Bondage Priyanka Gora Chahi Kun Mapuroiba Rajiv Koiri kawi hairi. Laikhidrabi nupi asi Rims Hospital da laikan anaba pukhatpada Dr. Singna siraga purakle khangalakpadagi asiba hakchang adu Rims Hospital gi morgta postmortem taunaba thamkhre. Lamsang police na misi asigi matangda case amasu labkhatkre hairi. Imphal Police Station na konba Moirangkom Sogaijam Laikai da leiba lanleima kauba dukan amagi mamangda sakhangdaba singna bomb thamjilamba gi thawongbu yaningdaba phongdoktuna ngasi lanleima dukan gi employees sing amadi Laikai adugi maira paibi singna dukan adugi mamangda wakat mifam sathakre. Wakat mifam aduda saruk yakibi Yaskul Sogaijam Laikai maira paibi nupi loop ki president RK Ibechobina ngarang lanleima dukan gi mamangda bomb thamjilamba aduna Laikai asida lairiba miyamda mipai hanba khaknatana khudongchadaba kayasu mayokna hale. National Highway su oriba mafam asida amadi miyoi kaya chathok sasin tauriba mafam asida bomb thamjilamba asina karigumba laibaktiba thoklabadi miyoi kaya asok apan nangani maram aduna asigumba miyamda aki akhang nanghanbagi thawong asi makhata na chathabiganu haiki. Mahangna makataraduna famliba dukan asisu ren lauduna famba dukani asigumba aki akhang nanghanbagi thawong asi makata na chatharaktuna karigumba aki akhang henmanbadagi dukan asi tokhiba tarabadi lairiba staff singi punsi manghanba oina thokani haiki. Lanleima hariba dukan se lakpadagi aikhoigi yam lapna wana leirugadaba pot khudima household essential item punamak se electrical pot chai kari punamak se khone yam lai na phange matam gi matung ne installment da supi owner se dukan gi owner sida kanagumba na smaina live attempt to biba natraga huge amount demand to biraga threaten to bimana maram oiraga ai phambang amaroi to oge na to khimatam da asuk yam staff se autte yengbiu kaya yam ka staff no Sukang besta mayam sigi live share loina manga dori bane pumna makse yang biraga huge amount to biganu puba thamanga moida besu to biganu aduga lekai se yunga thangnana leiba lekai ngantani aikoi bazar gi dukan nate yumlakta leiba dukani sumain tawdana bom thamjan biraba taraga di aikoi da mi baibe amna pokchai matung dadi amu hanna sugum base to biganu sini aikoi na haijaning se dukan mapu sina tokchara ge na tokhi matam da angang sing live loi mang dori ni si khaptang ai haijaning Amaromda dukanadagi staff na mairakpam aimen na asiguma bom thamjanduna aki akhang nanghanbagi thawong asi tasengna nungaite. Dukan asida lairiba employee yangkai rom asida thawong asina aki akhang kaya nanghale bom aduna pokhairamba thoklabadi asok apan yauramba yabata natana dukan asi tokhrabadi lairiba employee sing asi thabak fangdana lehaugadawri bane. Asigumba aki akhang nanghanbagi mahuta wari sanaduna loishinnaba honabiyu matung tarakpada asigumba thawong asi amuk hana chathabiganu phungdokhi. Sena kan da khoi sigi da lai je pun staff yang khai mu ki chang lai adu da khoi na aina pamja da bhai ga hujik thambi mi wa kaino ja posak sin kai gumba soi ngam da na yaur ga di khoi staff su sok tu ni adu gi dukan ji su hang da ga di khoi lai bas staff yang khai hen ba sing je khoi noina thabak wari ni thabak noina tat laga lai du ne ba adu na matung tar ko da di sigi thodok sem tang thok pi da na ba to bi da na ba ai haijaningi adu wari sanar ga loisan ba ya ba du di wari sanar ga loisan biyo adu ga sumba aki akhang sim di matung ta da di
More than you can imagine, an anthology of rare experience haiba thimda tara mangarak suba medical society ge chahi ge conference mesokon medical society rims na sinduna rims ki jubilee hall da pangthokre. Conference hall adu da rims hospital ge director professor G Sunil Kumar Sharma, rims hospital ge MS professor Nepram Sanjeev, rims academic ke din professor TH Smira, medical society rims ke chairman professor TH Sudhiranjan chingba athoiba mithungnen sing oina saruk yakhi. Thauramgi manung chana medical society ki oiba journal amasu release taukibaga loinana postgraduate exam da makok mathang taraba singdasu memento piduna pukning thawatki. Thauramga mari lainana Sunil Kumar na rims hospital asi India lainga ki health and family welfare na masak khangduna center of excellence for rare disease ke tarahumdoi suba center oiba khaknatana awang nongpok India da ahanba oire. Rims hospital asi India ki makokta lairaba hospital amadi rare disease ki center singe marakta chana naba hotnabada watliba molecular lab criteria na chingba mapung fana laihalaba matung center asi matam pumbada maming lairaba center oihanduna thamnaba mari lainaba singna hotnaba tangai fadaba lei. Rare disease ki center asi atopa state singi hospital ga kusam duna rare disease ki matang da awareness piba amade masina naraba myoy sing khangdoktuna makhoi bu layeng bada changba paisa amade test tauba khuding center adugi thaudang oigani haiki. Once you establish this facility, we need to be also a regional source, and we have to go to the other centers, especially Northeast, to be, in the hub and spoke model. So we'll be the center, then other states, medical colleges, we need to tie up and spread this knowledge of rare diseases and how they can be taken into the umbrella of rare disease and give treatment to those affected party. And what is very important is the amount of money that can be, used for sort of a identified or registered patient. Once it is identified or sort of diagnosed by the center, the patient will be over a period of time given 50 lakhs of rupees for the treatment purpose. And other investigation and diagnosis will be the responsibility of the center. Lions Club International District 322D Bishnupur Greater na makhal makha kayagi awa ana taraba sing natural calamity maihau langpok ising echau amadi makhal kayagi khudongcha daba kayada mateng pangduna lakpagi saruk ama oina ngasisu Senior Citizen for Society Bishnupur na Bishnupur District e khoizuman tawbulda hangliba palem panthau sanglen all age home dat lairiba ahal oiraba oirabi singbu angamba khudol pibaga loinana pizza pithak tawbagi thoram pangthokre. Lions Club of Bishnupur Greater ki guiding lion Dr. P. Rasmohan na mahusagi khudongtiba amadi makhal makha kayagi hiram singda angamba mateng pangduna lakli makhata nasu angamba mateng pangkhigani haiki. Lions Club International की project अमोइना feed the hunger की project में मकादा home जिले लेबे में सिंगसिदा कोई चाले नमा पिजरागा मखोइदा खुदोन पोट में चिंबा तम्मगा दुम्बगी तो वो project में कोई सिंजे बनी मतम की national calamity अदे इचाउ थोलकपा environment अदे कोई hunger दगी कोई childhood cancer अच्छी चिंबा में आम सीधा कोई सर्विस तो बनी अब वो सी तो उल्बा के वो सी Lions Club International हायरे का सुंदगी शायद हम थादरगा कोई सुमाइना प्रोजेक्ट मसा अमा हेता तौबा दी वाफम नते कोई क्लब सिना मेंबर सिंगी मसा मसा ये कंट्रीब्यूशन कोंजिन बदुना अमन अमा अंगम बमतेंग स्पॉन्सर तौनबा कोनबा सि तौरगा कोई सिम प्रोजेक्ट की पांतोपनी. President Lion TH Sana Tombana asiguma thoramasida club asigi member singna mateng pangbiba amadi saruk yababu mahaki maikaidagi thagatpasu phongdokhi. Aipa saglaba ima saglaba mayam bohona seba tawjaba namjaba saksaram tang pijaba nimit asi yamna nungaiba nimit no oy akhoi gidi luga aina mo package amamu haijan bana palem panthau sanglen all age home se masida aina as a president of Lions Club Bishnupur Greater gi package macha ama haibati per monthly 20,200 ko badang ai mateng tawjage masina akhoi gi
permanent akhoi project oina thamjage haida haijari aduga ngasigi akhoi lembi ragliba guiding lions as well as aigi club ki members sing fully support tawbikiba kuno thagat phongdoksari Utra Sanglen Sana Konungna Kongba Leithong Phunba Sajibu Leikhun Menbagi Thoram ngasi pangthokre. Haukiba April 3 da Kongba Lengang Pokpi Pangai Laikolda Sana Konungna pangthokkiba Kongba Leithung Phatpa Sajibu Leikhun Tauba pangthokpada phangkiba jiba panba sing adu numit mangani chupna yumjau lairembida thauniduna thamnuraga hisam yaicham pata konchan yaichanduna thamki Fattaba khudam pikiba kaya adudagi ngakthoknaba laithau pangthoklaba matung ngasi Kongba Lengang Pokpi Laikol Pangaida Thoram asi Utra Sanglen Sana Konungi Maichau Atonba Raju Laifam Lakpa Wangkhai Lakpa Khambal Lakpa Maiba Pena amasung Amaibi yauna Laibaki Yaifanaba Pangthokpani hairi Huzik atemba break amatang longminasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba capidon cup syrup thakpiu capidon cup syrup Break imatung makhatarapa pawda The Living Art Academy Manipur Thangta na Safong Nakpa Chahi Nifuni Toy Subaga Mari Lainana Mapok Kumon Thoram Pangthokre Sagolban Tera Lokrakpom Lekai Dalaiba Laman Thangta na Sinduna Tera Lokrakpom Lekai Dalaiba Naina Sang Community Hall da Pangthokiba Mapok Kumon Thoram Maduda Manipur University of Culture gi Vice Chancellor Professor Paunam Gunindro Sana Konung Manipur gi Angom Ningthau Angom Poireiton Manipur University of Culture gi Assistant Professor Oiramba Makhonmani Mongsata Bamna Thoramgi Athoiba Mithunglen Singh Oina Sarukyakhi Thoramga Mari Lainana Laman Thangtagi Principal Chungkham Sunilna Living Arts Academy Manipur asi Thangtagi Mamangda Nat Amadi Chatnabi Yokhatnaba Tholakibani Adubu Listing Anitara Mangadagi Thangta Khaktagi Oiba Mahai Sang Ama Olaga Thangta Khak Yokhatnaba Safong Lakibani Laman Thangtana Mahiroi Kaya Puthokre Lamdam asi Khaktanatana Mapan lamgi mafam kaya dasu mahi asi sandokna ba hotnabada natana performance kaya utkre Laman Thangtana loi kraba amasung ahal oiraba singtakpa singbo ikai khumnaba utlaga makoina takpi tambiramba liklam ngakna chatuna thangtabu yokhatpa takpi tambibagi thabak chatharaga lakli achangba khunai ama sembada achangba maru semgatpa mathau tai aikoina achangba mi oihanduna manglomda changsillaga chaukhatpa lamdam oihanminasi Thangtagi mahai asi hairabadi tongan ba hiramda sizinaba yai thang amasung ta paiba khak natana atai kanglol punsirol da kanaba piba singsu hapsinba mathau tai tarakpana laman thangtana hotnari Laman Thangtana lamdam asigi achangba maru hunbada thaudang lauraga kunai asi kanbada mateng oinaba hotnari haiki achangba mahiroi amam puthokta yade maru achangba mahiroi sing puthokta yade haidra adugula wakhaloda mai sing asi sapong jarakibani khoi khudamangna laiwa krabo oja sing asigi likhul liraga makhoina thambiramba kanarabo mai sing asi ngasigi miroda amu anna khangalaga khoi khudamak achangba tawbungamba matik mathawna leba mi amam oiraga iramdam manipur asigi damakta thabak khara tawminare harga khunai asi ma ngomda pukhanaga sakratpa lambirumda pukhanminasi haidana miyam famda pawdam jari Tungda The Living Art Academy Manipur Thangtagi Mahairoi Singna Thangtagi performance utki Imphal East District United Club Organization Namadi All Manipur United Club Organization ke mityang makhada South Eastern United Club Organization na senduna Mass Anti-Rabies Vaccination Campaign ama Youth Guidance Club Kongba Khetri Laikai Imphal East ngasi pangthokre Thoram maduda hui amadi haudong chamaga nifu henbada hida kapki campaign asi tongan ba mafam singdasu pangthokhigani hairi
Eastern Art and Culture Foundation Manipur na sinduna lamdam asigi ariba art form oiriba thang tagi saruk ama oina leiriba thang hairol ge matangda numit kuni chupna Ministry of Culture ge senthang makada chatharakpa workshop loisin kre loinana thang tagi institute asina puthokpa thang hairol ge production amade thang tagi mahai singsu utkre Imphal East Arabti mamang laikai da leiba lup asigi sanglenda pangthokpa thoramadu thang tagi masak nairaba oza amasu oiriba Padmasri Award ke Sanathoibana thang ta hariba art form asi Manipur gi oinadi thadokna ba yadraba mahi amane mahi asigi mapalna Manipur gi ningtamba ngaklambani Madugi mathakta sada landa yamna maru oiba khutlai oibata natana isabu yeknabagi makhuttage ngakthokpada achauba pambai oiribani adubu art form asi matam khara sitharubadagi ngasidi akhang ahi singa hotnaba amadi thangta oiba institute kaya thorakpadage mapung fana hingatpa ngamle ngasi thangta gi mahai asi school amasung college ta mahairoi singi syllabus oina tamnabata natana university level fawada mahai oina tamba asi sauthokchani ngaini maram aduna art form asi chakhatnaba paksana tambiba mathau tai haike thoram maduda art and culture ke deputy director G Dharmadas Eastern Art and Culture Foundation Manipur ke president M Manihar na chingba masak naiba myoy sing saruk yakhi thang ta asina ekoi kunai si simakpani kunai sigi tawaini thang ta si ekoi na somnagi sala kaktagi nate lan thengnabada de sa thengnabada tawriba adu na ama loina na ekoi laitin timu le mutainaba adagi thunga thon hiram kara da kaya da ekoi thang ta si senraga kunai sigi culture na da si maru thodang lodra punu lakpani aduba haiba art form se ekoi Manipuri jabu isai nat sabato singba leliba कोई आर्ट की हम कोई आस्ते सो थांग ता सी दे याद न लेबनी तो नांगे से कोई ना थांग ता से कोई कुनाय से मपनी दो थांग ता न कोई की थवाई ने हाजिरी बसे Imphal East District United Club Organization amadi All Manipur United Club Organization ke mityang makhada South Eastern United Club Organization na senduna mass anti-rabies vaccination campaign ama Youth Guidance Club kongba khetri laikai Imphal East ngasi pangthokre Thoram maduda hui amadi hodong chamaga nifu henbada hida kapke campaign asi tongan ba mafam singda su pangthokhi gani hairi Rising Youth Organization Moirangkhom Bokul Makhong na senduna Bhakta Ashram Ground da chatharakliba Taramatoirak Suba Waikom Ongbi Sarajubala Devi Memorial Trophy 5A Sightman Open Football Tournament 2025 ta Mangang FC Nambolna team champion oikre tongan ba team kontra Marina saruk yaduna league cum knockout basis ta pangthokiba tournament asige ngarang numidang pung 8 makai tabada loisinba numit ke sanakiba final match ta Mangang FC Nambol amadi Dailen FC Moirang team anina match ki apiba matam loiba fogda panjal amamamda chanaduna laike Tournament conduct rule game matongena match adubu conduct taukiba referee na kick from penalty mark na team animaki marai baklem na kibada team animaki maikai dage penalty shoot out ta ahum kauna kibada Mangang FC na Dailen FC bu panjal ahum anida maithiba piraga team champion oibangam kibani trophy adugi akhanaba prize oina best discipline team ge manana Arapti FC na takhe top scorer manana Dailen FC ge Newton na takhe best defender ge manana Arapti FC ge Tenau na takhe player of the tournament na Dailen FC ge Bijio na takhe baga loina na man of the final match na Mangang FC ge Jackson na tabangam ke team champion oikiba Mangang FC Nambol da sale ge mana oina lupa listing humpuga loina na trophy amasung team runner up takiba Dailen FC Moirang da sale ge mana oina lupa listing nifuga loina na trophy kusinake Tournament loisin bagi thoramadu Manipur Legislative Assembly ke Speaker T.H. Satyabratana athoiba mithung oina saruk yaduna makok mathang takraba team singda mana laukthokhtuna pungning thawatke aroibada maroiba pau amuka na pizari Miyamna National Highway da akiba yaudana chathok chasin tawbada athingba pidanaba governor da taksinbada thabakta onthokani haibagi thazaba pirakle haina MLA RK Imona haikre Amasung DM College ki campus ta plastic free zone ohanaba khongthang lokhatpa hokre
Huzik fawbagi oina ISTV na pizaba paw matang asida losinjare miteng tabirba pumnamapu amukana krumjari.